आकाशवाणी इम्फाल Ngangbam Nganthoi पाउ पाजरी अहानबदा मरुओइबा पाउ कोविड-19 लाइसत लेखिद्रबा मियोइसिंग पोलोइबदा संगबा सेनफम राज्य सरकारना पुथोकलगनी नोंगलै नुंगसित यास्तगी मियामबु कनबदा अमदी मखोइबु साफगदबा मफमसिंगदा पुथोकनबा होनबदा राज्य सिंगा पुन्ना थबक तौमिननबा प्रधानमंत्री ना मकोक थोंगबा ऑफिशियल सिंगदा खंगहनख्रे लेबाग असिदा कोविड-19 गी अपुनबा पॉजिटिव केस की मसिंग सिंगथानिंगाई ओइना हंथरकपगा लोइनना नाबा फरकपगी सांग चादा 49.3 सिनो यौरे अमसुंग भारत हौजिक फाउबदा पुन्ना मियोइ कोटी 13 मखाई हेनबदा कोविड की वैक्सीन कापख्रे लेबाग सिदा कोविड-19 की लाइसत अमुक हना संदोरकलिबा सिगी येंगलगा सेक्शन बवाटपगी थवंगसिंग तोकपिनबा हाइजरी कोविड तगी ngakthoknaba section thorang khudingmak ngakna chatpiyo aduga ahanba dose ki vaccine kapkhraba miyoisingna matam sana ani suba dose ki vaccine kapthokpiyo asoi angam thoktanaba makhada haijariba niyomsing asi ngakna chatpiyo face mask upiyo social distancing ngakna amaga phut taruk lapna leibiyo maimit amadi khusa toina hamdoktuna tarutana na thambiyo COVID-19 tagi ngakthoknaba tangai phadaba sana kanglon sing ngakna chatpinaba Manipur Vidhan Sabha gi upadhyaksa Kongkham Robindrona appeal tawraduna hai Mayambu Manipur Legislative Assembly की Deputy Speaker Kongkham Robindro Singh ehakna khurumjari nungsijaraba ireicha sing tamthiraba COVID-19 laichet tagi kanjana baki tamak akhoi amuk hanna section bagi ferep longminarasi face mask soidana piu mi amagi marakta futtaruk labna leibiu hand sanitizer sijnabiu hand wash natraga sabun sijnaraga khutsa sengna hambiu laichet asi tagi ngakthoknaba matam gi lengakna piba tangai fadaba chakna kaklom sing akhoi kudimakna akna chaminasi section ba haibasina laichet asi changhan dadamba ki tamak khwaidagi faraba pambaini mayambu amuk hanna khurumjari हौजिक मपुंग ओइबा पाउ मुख्यमंत्री नोंथोंबम बिरेन हाइरी कोविड-19 लाइसत लेखिद्रबा मियोइसिंग पोलोइबदा संगबा सेनफम सरकारना पुथोकलगनी सोशल मीडिया दा थागतपा वारोलमदा मुख्यमंत्री ना हाई होम आइसोलेशन तौदुना लेरिबा अनाबा मियोइसिंगा ngarang anirak suba oina video conferencing gi खुथांगदा वारी सानखी मदुदा अनाबा इमुंगसिंगना थेंगनारिबा खुदोंचादबा कया खंगबा ngamखी लेना असिना नाबा मियोइसिंग लेखिदबा मतमदा पोलोइबगी सेनफम पुथोकनिंगाई लेतबगी अवाबा कया मायोकनबा इमुंगसिंगसु याउरी मरमदुना लेंगाकना खोंथांग असि लौखलकपनी वारी सानबा अदुदा सरुक याखिबा अनाबा सिंगबु मुख्यमंत्री ना थागतपा फोंदोखी अतै लेमहौरिबा होम आइसोलेशन दा लेरिबा अनाबा सिंगसु मखाताना वारी सानदुना मखोइना थेंगनारिबा समस्या सिंगी मतंगदा पिरकपा वाकतसिंग मखाताना ताखिगनी हाइनसु मुख्यमंत्री ना फोंदोखी मरगसिदा इम्फाल वेस्ट जिला दा कोविड पॉजिटिव ओइदुना लेखिदबा मियोइसिंग इम्फाल गी मिनुथोंगदा लेबा बाजार बोर्ड क्रिमेटोरियम दा पोलोइबगी लुपा 15 अदुगा लेकाइगी ओइबा क्रिमेटोरियम दा पोलोइबगिना लुपा 9 मरी लेनबा अथॉरिटीना लौरमबदु खुदक्तगी तोकलगनी हाइरी जिला सिगी डिस्ट्रिक्ट मजिस्ट्रेट टीएस किरण कुमार ना थोकपा चेरोलमदा हाई कोविड-19 ना नाबदगी लेखिद्रबा मियोइसिंगी पोलोइमल खुदक्तगी डिस्ट्रिक्ट एडमिनिस्ट्रेशन ना पुथोकलगनी चुराचानपुर जिला दा कोविड-19 की अनिसुब वेब ना सोक्सिलकलिबा दुगी मतंगदा ngasi जिला दुगी सी मेडिकल ऑफिसर डॉक्टर वीसी पाव अमसुंग हागी कांगबुना तोंगान बा सर्च की लुसिंगबसिंग अमदी पास्टर सिंगा खनखरे अमसुंग लाइचर असि संदोरकपा थेंगनबा होनबदा लुसिंगबसिंग अदुना मतेंग पिनबगी वाफम सुखनखी कोविड-19 लाइचतगी मणिपुर की मियामबु कननबगी दमक राज्य सिगी बेनिफिशियरी खुदिंगमक्ता कापा कोननबा वैक्सीन राज्य सरकार ना लाइसिनबा सीपीआईएम मणिपुर ना हाइरी इम्फाल दा थोकपा दोल की सेरोलमदा राज्य सिदा ब्लैक फंगस लेना थेंगनबा थरंग लौखनबा अमसुंग प्राइवेट हॉस्पिटल सिंगदा कोविड की अनाबसिंग लेमना लाइंग हनबिनबसु हाइरी आसाम राइफल्स की खौपुम बटालियन ना लमदम अदोंगी मियामदा हिदाक लांगथक कया मरुम यनथोखरे कोविड-19 पॉजिटिव ओइदुना हौजिक होम आइसोलेशन तौदुना लेरिबा अमजुगी मेंबर अमसुंग कक्सिंग डिस्ट्रिक्ट जर्नलिस्ट एसोसिएशन की जनरल सेक्रेटरी थोक्सोम जयंतदा थौबाल डिस्ट्रिक्ट वर्किंग जर्नलिस्ट यूनियन ना हिदाक लांगथक अमदी अतै तेंगबांगी पोलम कया मरुम पिदुना मतेंग पांगख्रे 1993 की क्लास 12 बेस की मणिपुर पब्लिक स्कूल एलुमनाई ना कोविड-19 ना नारबा मियोइसिंगी लायंगनबगी दमक इम्फाल गे रिम्स अमसुंग जेनिम्स दा लीटर 52 दी टाइप ऑक्सीजन सिलेंडर 6 सिनखरे
Indian Red Cross Society Senapati District ki Youth Brigade na jila aduda COVID-19 sandorokpa thengnaba sangsinba khongjanggi saruk ama oina ngasi Senapati town pumba sanitize tokthokre. BJP gi Sebahi Sangathan haiba thoromgi saruk ama oina ngasi malom amadi maitramda leiba community home isolation center singda tengbang gi polam kayamarum khusinnakhre. Ita North East Women Network Group na sungasi Imphal East ki mafam kaya da hidak langthak yenthokre. Sandel jila gi LS Jangnom Phai Khul Manaki Jungle dagi ngarang phangkhiba drug overdose oibadagi siba oiramba yai hena singnaba nupagi asib haksang housing masa khangdongnabagi damak Jennings ki mokta thamli. Molsang Police Station na thokpa cherol amada hai nupa adu foot 5 inchi mari rom buangi mamai sangi kulai kusuni. Tabiriba pawase Akasman Imphal dagini. Lakliba yumsa kaisa numita nungsu Bangla amadi awang thangba Odisha gi samudra khongban yawraklaba yai haina thajanariba nongle nungset yastagi miyambu kannabagi damak makhoibu sakphogadaba mafamsingda puthoknaba honabada Raja Singha punna thabak tawminanaba Pradhan Mantri Narendra Modi na makok thongba official singda khanghankhre. Nongle nungset yasna thoklakpa yaba khudongthiba sing adudagi ngakthoknaba sem sanabagi damak Sri Modi na ngasi Raja Singha amasung kendra mantraloi sing amadi mari lainaba agency singa awangba thaki mifama mapangthoktuna khanakhi. Khudongthiba thokpa yaba mafamsingda leiba miyoising matam chana saphagadaba mafamsingda puthokpada mari lainaba bibha khudingmakna thabak paikhanaba sumangna khanghanki. Nonglei nungsit asina mai piba lambi thong amadi I pau phongnabada apanba thoklakpasing adusu athuba matamgi manungda kokhanbagi tangai phadaba adusu Pradhan Mantri na phongdokhi. Hospital singda COVID ki anaba sing layengba amasung vaccine kapagi thabakta apanba thokhandanaba Raja Sarkar singa punna honaminaduna thabak paikhanaba sumahangna official singda haikhi. Nonglei nungsit asi yarokpa matamda miyamna tawgadaba amadi tawroidaba singi matangda advisory sing thoknaba Sri Modi na official singda haikhi. Pungda kilometer 185 dagi 135 phawbugi sangda yangna sitpa nonglei nungsit asi thasigi kuntaruki numidang wairamda nongsu Bangla amasung awang thangba Odisha gi samudra khongbanda yarokpaga loinana mafam sing aduda kanba nongsuraba yai haina Met Department hairi. Griha Mantraloina pung kunmari supna phibam adu yengsili amasung Raija madi Union Territory singi sarkar sing amasung mari lainaba kendra gi agency singasu leptana pau phaunari. Nonglei nungsit asi thengnanabagi damak Raija Singda SDRF ki ahanba installment ki senpham su hana na pikhrabani. NDRF na hi ukaknaba machine sing amadi telecom gi masakna singbaga loinaba masigi team ni phutarukso Raija amasung Union Territory mangada sem saduna thamkhre. Masigi mathakta ahenba team 13 amaga su ngasi thakre aduga team 10 na standby oina thamkhre. Tengbangi thabakta mateng pangnabagi damak Coast Guard amasung Navy gi miyoi singsu jahaz sing amasung helicopter singa loinana mathau tawhanduna leiri. Laibak sida coronavirus ki ihan hanba case thengnakhibadagi hojik phawbada Akasbani na miyamda COVID-19 gi matangda awareness pibada mangjil thana thabak tawri. Public Service Broadcaster amagi thodang sabsana lawduna Akasbani gi News Services Division na miyamda laina asigi matangda ningthina khanghanabagi akhanaba thoram Corona Jagrukta Series mamang sahigi March thadagi leptana sandorakli. Ngasidi hairiba thoram asigi summary suba episode yaure. Thauromasi miyamna COVID-19 gi matangda hanglakpa wahangsingi paukhum khang hairaba miyoisingna piba live phone-in program amani. AIMS Delhi, GB Pant Hospital, RML Hospital, Sabdarjung Hospital, King Edward Memorial Hospital Mumbai, AIMS Bhopal, Patna Rishikesh, Nimhans Bangalore, King George Medical University Lucknow, Sawai Man Singh Hospital Jaipur amadi atai maming leiraba hospital singi saknairaba doctor singna thoromasida saruk yaduna miyamna hanglakpa tongan ba wahang singi paukhum pikhi. COVID-19 gi lockdown manung amasung unlock ki matamda COVID ki chana kanglon sing miyamda mapung phana ngakna chana hanabagi paujel pibadasu thoromasina sauna thodang lawri. COVID ki ani suba web manung asidasu vaccine kapagi matangda miyambu mi paiba kokhanaba COVID-19 black fungus amasung white fungus ka mari lena wafam kaya miyamda yohanbadasu asoba thodang lawri. Thauromasi ngasi sandokadawriba summary suba episode ta Lady Hardin's Medical College ki medicine gi professor Dr. Madhur Yadav na miyamgi wahangsingi paukhum pigani. Thauromasi ngasi numidang pung 8:30 da FM Gold Channel amasung atai frequency singda taba phangbigani. Miyamna toll free number 1800-115-767 da wahang hangba yagani. Akasbani Imphal gi pauta biri. Laibak sida COVID-19 gi apunba positive case ki masing singthaningai oina hantharakpaga loinana
लाइचत असिदगी नाबा फरकपगी सांग हेंगलकली ngasi tarani chanba numit oina naba phakhiba migi masingna nauna positive orakpa migi masingdagi heli hawkhiba pung kunmari da covid ki anaba lak ahum lising yang manga hena naba phakhi aduga hairiba matam asigi manungda anoba case na lak ani lising ni phu chani pan ni phuni thoi thingna khi leina asidagi naba pharakpagi sangso hawjik sada mari phuni pan dasmik ahum sino yore active case ki sang asi hawjik apunba positive case ki sada tara dasmik manga taret lom oiri Laibak sida hawjik COVID-19 ki active case la kunipan hen leiri makhoi sing adu hawjik hospital da natraga home isolation tawduna thamli Maharashtra Karnataka Chhattisgarh Delhi Tamil Nadu Uttar Pradesh Punjab Madhya Pradesh Gujarat amasung Kerala yauna raija tara da din nauna positive oibagi sang hengelakli Laibak sigi anoba case singi sada humbudrani pandi raija tara sidagi oiri Haksel Mantraloy na hai hawkiba pung kunmari da COVID-19 positive oiba mioi lising hum chatre ni phumathoi sikhi masiga loina na laina asidagi sikhi ba migi apunba masing lak ani lising mar phudrama panchani hum phutaruk sure ICMR na hai hawkiba pung kunmari da leba asida COVID ki sample lak kun mathoi lising kul humdoi hena test tawkhi masi nongmada khwaidigi sample masing yamna test tawbogi sangni Laibak asida hawjik phawbada punna mioi koti 38 makhai hena COVID ki vaccine kapaga loinana vaccine kapagi lamda manglomda ningthina khumang yangna changsilli Haksel Mantraloy na hai hawjik phawbada sahi 19 dagi nifu mari phawbugi manungda laiba punna beneficiary koti amaromda ahanba dose ki vaccine kapkhre Mantraloy na hai hawkhiba pung kunmari da mioi lak 13 henbada COVID ki vaccine kapkhi masigi manungda sahi 19 dagi nifu mari phawbugi manungda laiba mioi lak 3 lising mari phuni thoirom yauri Laibaki konung Delhi da thamlakpa lockdown tha asigi kunthra mathoigi ayuk pung manga phawba sangdokre wafam asi lauthokladuna Mukhyamantri Arvind Kejriwal na hai miyamna kan honabadagi Delhi da COVID-19 gi phibam phagalakli amasong miyamna makhata na COVID ki sana kanglon sing mapung phana ngak na satpina basum hangna appeal tawri Sri Kejriwal na hai Delhi da hawjik layeng bada season ba oxygen gi awat palaite amasong sahara du da COVID-19 gi case ki masing lepta na hantharakli Delhi da positive oibagi sang hawjik sada ani dasmik manga da hantharakle haina su Mukhyamantri nungai pa phongdokhi Marak asida Delhi police na miyam da sungsoi soidana mask uppaga loinana COVID ki sana kanglon ngak nabagi matangda corona raksak initiative hawdokre Maharashtra da su numit humni thangna na COVID ki anoba case masing hantharaktuna ngarang lising kuntaruk chama kunthra humdoi khaktamak nongna positive oiba thengna khi masi hawkiba tha ani gi manungda khwaidigi hanthaba sangni Raijadu da COVID na sibagi sangde adumak wangbaga loinana ngarang phawbada sikhiba migi masing lising marphu taret chahum yaukre Nagaland da ngarang COVID ki anoba case sani yangkhaini thoi thengna baga loinana apunba positive case ki masing lising 38 panyankhai mari sure COVID ki anaba sani 13 nongna pharakpaga loinana laina asidagi naba phakhiba migi masing lising 13 chahum humphum doi sure Amaromda Raijadu da COVID positive oiba sikhiba migi masing chani humpu sukre hawjik Raijadu da active case lising mari satruk sumna taret leiri Central Board of Secondary Education CBSE gi class 12 ki board parikya amadi atai lakliba entrance test singi matangda awangba thaki mifam ama kendra na kauduna ngasi pangthokre ngaksel mantri Rajnath Singh na sabapati oiduna pangthokhiba mifam aduda kendra gi mantri Singh Ramesh Pokhriyal Nisang Smriti Irani amasung Prakash Javadekar na singba saruk yakhi mifam aduda Shiksha Mantri Pokhriyal Nisang na hai Mahiroi Singh ki career ga mari leinaba wafam singi matangda warep lobada Pradhan Mantri Narendra Modi na Rajya Sarkar sing amadi atai stakeholder singa tanaba pami masigi matangda Sri Nisang na handakta so Rajya Singh Education Secretary singa mifam ama pangthoktu na khana khrabani miyam na Twitter gi khuthangda mot phongdorakna basu mantri na appeal tawri Loisilakpada COVID-19 dagi ngakthokna ba face mask uppa phut taruk lapna na leiba khusa amadi mai mitaru tanana thamba haiba samba thawong ahuma singang na satpina ba amu hananing singjari aroibada maroiba pau amu hanna COVID-19 laisata laikhidraba miyoi sing poloibada sangba senpham Rajya Sarkar na puthoklagani nonglei nungsit yasdagi miyam bukan bada amadi makhoi bu safagadaba mafam singda puthokna ba hona bada Rajya Singapore na thabak tawminana ba Pradhan Mantri na makok thongba official singda khanghan khre Laibak asida COVID-19 gi apunba positive case ki masing singthaningai oina hantharakpaga loinana naba pharakpagi sang sada marphuni pan dasmik ahum sino yaure amasung Bharata hojik phawbada puna miyoi koti 18 makhai henbada COVID ki vaccine kapkhre pauloi jare